Ngarang numidang chaorakna pung rom tarakpa aduwaida Thangjing Ching ki tampak tainaba mapham dagi Kuki khutlai paiba na bhom yaona nongmei round kaya kapthorakpadagi Kwakta Municipal Council Ward number 1 dagi chahi nipan khakta ngairibi nupimacha ama nongmei na panduna shokhankhiba adugi matangda Leingak na fact finding report ama Puthokpiyu Haina Kwakta gi Khunja Shingna Leingak Takshillakli Wafam masing asi Tom TV na Kwakta Municipal Council Ward number 1 da leiba nongmei na panduna soktuna lairibi savyagi yumda chatuna yengsilubada Ward asidagi Jamil Ahmad kauba khunja amana phungdorakhibani Jamil Ahmad na Tom TV da makhata na hai lan katna thoklingai dadi Kwakta khul ase lan phamoirambani Kwakta khul dagi miyoi kaya nongmei amadi bhom na panbadagi sokpa amadi siba kaya yaukhrabani adubu haujikti lan asi nemthakhibada natana Chinga masung tamgi lona bamafam singda Central Force sing thamduna checksin na ngak senduna lairabani asigumba fiba masida matau karam na ngarang numidangi thodok asi thogankibano tampaki maikai da lairamba bunker sing de loina lauthokhrabani adubu chingi maikai dadi Kuki singi bunker lairam khigadra haina khangbangamde ngarang Kuki khutlai paiba singna kablakhiba nongmei ado chinglom dagi yamna distance nakna Kwakta da kapsilakpani masida Central Security Force na nongmei maru ama fauba handuna kapkhide tasengna chingdagi kaplakpo oirabadi nongmei maru adu yaurakfam thokte aduna ngarang kaplakliba nongmei asi chingdagi kumtharaklaga kaplakpani haina Kwakta gi Khunja Shingna Leingak haina so mahakna makhata khe Terakong da puthoi terakong dagi amaka district hospital Misempur da puroi na pure dagi amaka Imphal na Rims da puroi na tumina puraga tumin triple tarwa kana lai government gi side ta khoi haining si Kwakta haiba khun si da lairiba muslim sini na wai khoi si lan su yau jate du haurakpadagi ngasi phogada tumham chapam khangandre si government India sarkar na dagi Manipur sarkar na khoi Kwakta da lairiba muslim sini na sing si tandu laita na nungai na leihan biyo haiba si request Manipur government adudagi aikogi nakal ani gi ngaki the security chingi nakalom da ngaki the security tamgi nakal nga the security mathoi sina karai digi lapan nongmei maruno haidasi aikoi Kwakta prajada khangan biyo loina na government gi ma kai digi masi fact finding puthokpiyu aduga so idan nupimacha ase masagi lanai tanbigano government gi ma kai digi aikoi tangba ba mateng pambi masini aina Kwakta praja moina thamni